Paujari yumphok oiba maruiba pau kharab de tawjari angaubuda nongmei license pisanba lengakpu JSC warugdaba ngamde S Syamcharan ngarang singjambai ngakrabam leirakta ogrumayam surja Kumar bo nongmei na kaptuna hatpada senaba singjambai kendrada independent merit oikiba gurumayam morikon bo athuba matamda phaduna charak piu Haiduna CC Higher Secondary School 2002 Ilumai Association sanjentungta leiba school asiki keta khnghnkhre Nakalamromda miyat asida chenariba gurumai molikon sarma pungni punipan ki manungda phaduna chapchaba jarak piu Haiduna misi asiga mari leina na sengkhiba JSC ngasi ngakrabam leirakta wakat mifam ama phangkhre wakat mifam aduda JSC ki advisor S Syamcharan na aikibada miyat asiga mari leina na sengkhiba JSC na thamkhiba wafam leingak amasung mari leina pa maikai digi chapchaba miyang changduna thabak to onthokpiyo marikon hariba miyat pamiyoi asi ausik phawa thiba khangdan leiriba asibo lamdam asida leiriba kanagumba amatana mahakpa changjafam bibigano biharpa asi pungni puganipan ki manungda manipur leingak home department na phaba ngamdrabadi akanba khongjang kaya sangsilakani aibagi wafam thamkhe JSC ki advisor S Syamcharan na makhatana phangdokhibada mihatpa tamthiba nupa asi yamna thuna mihatpa gi dandi phangnanaba ain gi paring ana chathananaba mahakpa phabiyo pungni punipan gi manungda phabiyo aina ngarang diman ama leingakta tawkhe angaubuda nongmei license piba leingak asisu aikoi warugdaba ngamde Manipur Police ta mahakna pariba nongmei asi phajinbiu haibada matam chana lokotpidaba amade angauba asiki makuta nongmei asi asum loinaraga leibasina leikai punamna yamna pendaba yamna nungaijida wafam asi masu JSC ki mekedigi phongdorakle athuba matamda mihatpa asi phabiu Manipur yamna chawdaba square kilometer konithoi mokna konba lam asida molikon charbana kadawaida lotpano haibasi yamna aichanglaba Manipur Police Department tigat bidona phabiyo aina sopong dorakle atopa pau amadana YouTuber Rajput Siddiqui na Akshay Kumar ki Crore chamga gi demand Yakhidre Sushant Singh Rajput laikidaba gamari lainana Bollywood actor Akshay Kumar na YouTuber Rajput Siddiqui ki madakta lupa Crore chamga defamation charge tawrakiba adu Siddiqui na Yakhidre maki video singda kanagumba amataki matakta mingchat tihaningai waraba wafam natragana photograph amata yaukide airaduna Akshay Kumar ki wafam basi kudakta handokadabani haina akanba dabi tawkhe Karigumba film star Akshay Kumar na mahaki notice adu handoktrabadi Siddiqui na Kumar ge mathakta mathikchaba ain gi oiba khongthang lokhalakani aina su akanba wafam thamkhre chaliba November tha asigi taraga tereta Rajput na sikhiba thodok aduga mari leina Akshay Kumar gi mathakta Siddiqui na aranba amadi jumpham yautaba maral kya siraki aina Kumar na phongdokhiba gi loina lupa crore chamga gi senpam ama ijat ki dabi ona pigadabani aina defamation notice tharakibane hariba notice adu da Akshay Kumar na Siddiqui ki YouTube channel FF News hariba asida mibo mingchat thian hanaba amadi miyamna lana lokhiba yaba wahi wata sing video gi khudang da thadorakibane Siddiqui na Akshay Kumar gi pakhum oina advocate JP Jaiswal ki khudang da pirakhiba pakhum amada Akshay Kumar na sirakliba maral khudimuk adu yumpham yautaba amade mi amaba atei miyamna lana wanadaba khonaduna physical torture nataba moral torture tawrakpagi thawngni aina maral sirakle Sushant Singh Rajput laikidraba matungda Siddiqui yauna lalai paumi singna maming chatpa media channel singki khudang da phongtokiba wafam sing adu aranba tanhanaba Akshay Kumar khonaduna lakli aina Siddiqui na maral sirakle Siddiqui asi independent reporter amani mahak yauna atei media channel singna phongtokiba wafam sing adu Akshay Kumar na landa wantok piduna miyambo seranaba maikeda punaba khonai haina su maral siri India ki mioi khudimuk na maning tamna karigumba wafam amaki matangda mod phongdok chanaba right leijari Siddiqui masamak na Sushant Singh na laikidaba kamari lainana phongdokkiba wafam sing adu kanagumba mu mingchat thiananaba matang amata yaukide magna phongdokkiba sing adudi miyamna khanghnakhraba unakhraba ngaktani aduga atai news channel sing dasu paksana phongdoknarkraba wafam sing ni aina Rajput Siddiqui na makhatana phongdokhi Bihar daki YouTuber asina mahak masama po akan maral sinana maral pinana pa khondai Haiduna Akshay Kumar bo kanna janingdaba phongdokhi Akshay Kumar na politician am unaruba matungda miyoi lising kyan tongan ba YouTube video singgi khudang da janingdaba wafam sing phongdok narakibane matamadu da Akshay Kumar na pakhum amata piba ngamkhide aduba mahakna atamna na mahaki athiba mingchat adu nathainana bo hotna bada Siddiqui bo maral sina pa honarakpani aina YouTuber asina akan ba maral sikhe hiram asiga mari lainana Siddiqui gi mathakta Mumbai Police na su defamation ga mari lainana case ama lokotuna thijanba aukrabane chaliba tha asigi ahumda Mumbai da leiba local court amana Siddiqui ki petition ama ayaba pikibaga loinana mangonda anticipatory bail pikhrabane hariba anticipatory bail asida case asigi matangda police na thijin humchinba madamda Siddiqui na mapung phana mateng pangsin gedabani haiba wafam su pankhibane
Ektiba huranba ama phare Honda ektiba huranba mioi ama Commando khutpu amana ngasi ayu Haikhre Commando team asina lilong horibeda duty tawduna leijingeda ektiba 6J maroon color ama thawduna lakpadagi singnaduna wang pang tawbada huralaga purakba gari oirambadagi phagat pangam khibane Faraba mioi adugi mameng MD Ajerudin Elias Aje sahi kungamari apopa MD Alauddin kawe laifam lilong auribi awang laikai dagini Haikhre Magna gari sililong jama masjid mamang dagi huralakpani aiba khnghnkhre lo pharaba gari ga konana makata pa wang pong chathana ba lilong police station Haikhre Haikhre atopa pau amadana Bollywood drug case comedian Bharati Singh mapuroiba drug case kamari ilainana NCB na Haikhre Bollywood ki actor Sushant Singh Rajput na Yakhidre matung narcotics control bureau na Bollywood ki saknaraba actor amade actress kaya wang pang Toukhre matung TV show amade reality show kaya da maming leirabi comedian Bharati Singh mapuroiba arts limbasia pung ngasi ayu Haikhre Mark NCB na pung kaya wang pang chathara matung Haikhre panbaya badi saknarabi comedian Bharati Singh su NCB na garang Haikhre leigrabane NCB na Bharati ki mayum amasung production office animak red chadabada kanja gram marfu daruk yana Haikhre loina na mahaki mapuroiba yaw na makoi animak kanja sisinai aibasi yajake Tizin homjin ba asigi kumang choksin ba oina drug puthok pusin tauba mioi amasu ngasi Haikhre adubo maming mathadi phongdokpat leitre Bharati asi television industry da phawrabi phagi jugai da saknairabi actress ni mak hauji Kapil Sharma ge comedy show amasu oiriba miyamna pamda yengnariba comedy night Kapil Sharma show dasu saruk yabada natana maki mapuroiba gapunna Sony TV gi India best dancer dasu host eminarime makhoi anemak NDPS court ngasi pothok lagane kalamoromda IAS topper Tina Devi mapuroiba Athar Khan family court ta divorce ki damakta petition file Toukhre Kumja sok lising ani tara mga da UPS inasinduna pangthokiba combined competitive exam da India pumbagi oina topper oikhrabi Tina Devi amasung mahaki mapuroiba IAS officer Athar Khan animakna janaduna Jaipur da laiba family court amada khainajarage Haiduna petition ama file Toukhre Lal Bahadur Shastri National Academy for Administration haina khangnariba Musori da laiba academy asidagi nungsinarabduna mamaithangda lohongkiba matai manau asi tongan ba maram kayadagi janaraktre aibasi miyamna khangdarakibane Kumja sok lising ani tara manga ki competitive exam aduda Tina na khwai punamaki ahanba rank da leikhraga Athar na ani supata kibane makhoi ani da lohongba matamda miyamna ngangrakibase India da laimandari pa tongan ba community singi marakta chana chinnaba amade nungsinabagi saktam oina lohongbagi tharum pangthoklibani haina harauna kiba adune matamaduda Congress lusingba Rahul Gandhi na sumakhoi adibo asirbat kya piduna communal harmony da makhoi ani na asobat langtai ama oiragani haikibane makhoi ani biki nungsili punna lebak asiki tongan bakanglu kimyo singda nungsinabagi anoba ithil piba oirasanu ngasigi chai naraba amadi amaga thajana draba juk asida lebak asigi haugalak liban harol singda nakhoina lamjing meragi thodang lobo oirasanu haina Rahul na Twitter da phongtokibane Delhi da pangthokiba topper anige lohongbagi relations function aduda ben kya naidu Sumitra Mahajan Ravi Shankar Prasad achingba saknareba political leadership charuk yakhibane wedding reception adu mapam ahum da togan na pangthoki ahanba reception ki thoromna isam chamna Jaipur da leiba court amada pangthoki anisubada Pahalgam da aduga ahum subana Delhi da pangthokibane Dabi amasung Athar animak Rajasthan kedar ki IAS officer oina allocate tawkhibane Tina Devi asi UPSC exam da India pumbaki hana makok takibi dalit kaung kinupine ahan badidi Tina amasung Athar makhoi animak sahar amakakta da punna leirambane mamaithangda Tina Devi asi Srinagar da Jila Parishad ki chief executive officer oina transfer tawkhibane nakalamarom da Athar Khan asisu Jila Parishad ki chief executive officer oina Joyford da fasting taduna leirakibane mabani ki marakta mat chana da bakya dagi khainabiki petition ki khongthang asi yawrakhibane aire Maragashida rape tauki aina Maral siruba gidamak Nupiduna Nupa lupa Lakh taramanga pinanaba court na khnghnkhre yamna tang thokpa thodok amada Maral Leirmdabdagi Nupa amabo rape tawbaki case da Chennai Haiduna sahi taret changna trial chatharaba matung Chennai court na Lakh taramanga Nupa aduda compensation oina pinanaba khnghnkhre bawasigi matung ina thodok asida victim oiraba Santos na phangdokibada maki mama mapana dopi amapu lohongna ba sinki adobo lanthunggi matang de yanarakpadagi lohongbadu dokhe mamai thangda nupi adugi mama mapana makoigi masa nupi bom Mirolhalle amasung lohongbagi apamba phongdorakhe matamadu da Santos na engineering tamlingai manung amadi sirakliba Maral adu mahakna jadabadagi nupi asigi mung manung rape case ki charge tarukpadagi police na mahakpa phaki aina phongdokhe court na mahakpa numit tara mangani judicial custody gi remand pikhe
mahakpo sok lising ani tara da bel da thaduraki haire madugi matung nupi aduna machanupi ama pokhi adubo angang adugi DNA test tawbada Santos na angang asiki mapa oifam thokte aina praman pighe sahi tarik ki trial sa tharaba matung sok lising ani tara ga darukta mahila court na mahakpo maral leite aina thadoki bani haire madugi matung Santos na mahaki mingchat amade kiryat mangan bagidabak nupi adugi imung manung amade nupi masamakta la kontra gi compensation pina bagidabak court aijake Tamil Nadu ki Chennai court na nupa asida nupi asiki imung manungna lupa lakh tara mga Pinaba ngarang rai Toukhre amadi Santos po sahi tara ki matung ta mahak maral leitre haibadu court na miyam da khnghnkhre Haikhre adubo mahak ki B.Tech ki degree phangbagi khudong chaba adude case asina maram oraga phangkidabada nungai taba phongdoki Haikhre nakala maram da su Nongmei utlaga Namja Namtheknakhre tha asiki tara mapan gi numidang pung tare rom tabada kontrap kom kendra gi manung chanba tangkham awak leihai da leiba nupi masa amada mahaki nungsinaba nupani aiba myoi amana telephone gi khudang da kokthokraga Nongmei namduna Commando ni Haiduna Namja Namtheknakhre phu seraga sirabani Haiduna lang thoklamle nupi masa aduna amamba marakta thodok thokfam dagi nanthoraki Haikhre thodok asiki mayukta JSC ama semkhre thodok adu senari ba myoi adugi mamingna Chantam Rabichandra ibomasa Elias sahi kulumdoi uyumpuk awang lekai da leibane mahakna telephone gi khudang da victim oirebe nupi masa asibo chela se aduna kauthokla Nongmei utuna phu saiduna Namja Namtheknakhre jumnam patlauda leiba power station me da undoklamбade nupi adugi oigi khurchu tekle thodok asika mari leinana police la wakatuna chenar pimbu ahak pacharak pinanaba takshinkhre Haikhre North East Tripura da Erang Hourkpada Police na Nongmei kapada amasire kulhumdoi chokle North East Tripura da Erang Hourkpada Police na control tawnaba Nongmei kapada miyoi amasire atai kulhumdoina sokle haina agency ki pauna Haikhre thodok asi Erang Hourkpada aduna Mizoram dagi sanglakpasing mafam aduda Chngjafam Piba Yaroi makhoi halangi gadabane aina protest tawthuna sangchila pakhongjangda police na Nongmei kapada khudong thiba thodok adu nangkhibane Haikhre aroibada content sing asigi maru iba pau khara asiba pawdam jariba Manipur local news YouTube channel amadi Facebook page asidagi yengbiri bopuna boppa thagajari loinana channel asina adom ta kanarbadi subscribe like and share tawba kawbi ganu puna mappo amuka hana thagajari